ꯊꯥꯗꯅꯕꯅꯤ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯁꯣꯟꯊꯗꯅ ꯂꯩ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯟꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯌꯥꯝ ꯌꯥꯡꯕ ꯀꯥꯊꯣꯛꯄꯤꯌꯨ ꯆꯍꯤ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯃꯇꯝ ꯄꯤꯔꯤꯁꯦ ꯆꯍꯤ ꯑꯃꯗ ꯑꯦꯛꯖꯥꯝ ꯇꯧꯔꯅꯦꯕ ꯑꯦꯛꯖꯥꯝ ꯇꯧꯔꯅꯤ ꯆꯍꯤ ꯑꯃ ꯀꯩꯅꯣ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯊꯛꯄ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯏꯇꯩꯃ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯂꯣꯏꯅ ꯑꯝꯇ ꯏꯟꯕꯤꯌꯨ Medam hoje vamos para pressão que viu o sang di katok ni Madam sir. Sarse langkang yang positif ni lapadi. Naba, fruits kumba kayo makara hana. Medical advice lor ka sir. Hospitalized. katok